ꯁꯤꯒꯤꯅꯦꯀꯣ ꯄꯨꯗꯤꯅꯥꯁꯦ ꯃꯇꯣꯟꯅꯤꯗꯅꯀꯣ ꯁꯤ ꯃꯇꯣꯟꯅꯤꯗꯅꯀꯣ ꯁꯤꯁꯦ ꯍꯧꯍꯟꯕꯗꯣ ꯀꯃꯥꯏꯅ ꯍꯧꯍꯟꯒꯗꯒꯦꯗ ꯁꯤꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯑꯦꯗꯅ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯑꯦꯗꯅ ꯁꯨꯃꯥꯏꯅ ꯀꯣ ꯑꯗꯨꯒ ꯁꯤ ꯃꯅꯤꯡ ꯊꯪꯕꯁꯦ ꯂꯣꯏ ꯂꯧꯊꯣꯛꯄꯤꯌꯣ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯈꯨꯠꯁꯦ ꯍꯤꯡꯒꯣꯜ ꯁꯨꯔꯨꯕꯒꯤ ꯃꯣꯠꯂꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯄꯤꯔꯅꯤꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯑꯩ ꯂꯣꯏ ꯂꯧꯊꯣꯛꯈꯤꯒꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯁꯤꯒꯨꯝꯕ ꯒ꯭ꯂꯥꯁ ꯑꯝꯗꯅꯦ ꯏꯁꯤꯡ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯟꯗꯣꯏꯕ ꯑꯗꯨꯒ ꯃꯔꯥ ꯆꯣꯡꯀꯅꯤ ꯃꯔꯥ ꯆꯣꯡꯕ ꯀꯥꯟꯗ ꯑꯃꯨꯛ ꯀꯥꯞꯄꯛꯀꯦꯀꯣ ꯑꯗꯨ ꯑꯩ ꯂꯧꯊꯣꯛꯄ ꯂꯣꯏꯔꯦ ꯑꯗꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯑꯦꯗꯅꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯀꯩꯅꯣꯝꯅ ꯂꯪ ꯑꯃꯅ ꯄꯨꯟꯁꯤꯟꯕꯤꯔꯅꯤ ꯑꯗꯨꯒ ꯏꯁꯤꯡꯗ ꯇꯤꯡꯗꯣꯏꯕꯀꯣ ꯑꯗꯨꯒ ꯍꯞꯇꯥꯃꯨꯛ 5 daysꯃꯨꯛ ꯂꯩꯔꯒ ꯑꯗꯨꯝ ꯆꯣꯡꯈꯠꯂꯛꯄꯅꯦ ꯀꯤꯁꯜꯂꯅꯤ ꯑꯗꯣ ꯃꯣꯏꯒꯤ ꯁꯤꯒꯤ ꯅꯨꯡꯁꯤꯗꯥꯛꯁꯦ ꯃꯁꯛꯁꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯡꯁꯤꯗꯥꯛꯇꯨꯒ ꯃꯥꯟꯅꯗꯕꯅꯦ ꯑꯗꯣ ꯃꯣꯏꯁꯤꯡꯁꯤꯁꯨ ꯃꯅꯝꯗꯤ ꯑꯗꯨꯝ ꯅꯝꯃꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯨꯅꯕꯨꯗꯤ ꯍꯦꯜꯂꯦꯀꯣ ꯁꯤꯁꯦ ꯃꯣꯏꯁꯤꯅ ꯃꯅꯥꯁꯦ ꯌꯥꯝ ꯁꯥꯡꯕꯅꯦ ꯂꯤꯞꯁꯦ ꯌꯥꯝꯅ ꯁꯥꯡꯕꯅꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯂꯧꯔꯅꯤ ꯁꯨꯃꯥꯏꯅ ꯇꯤꯡꯁꯤꯟꯕꯤꯔꯅꯤ ꯆꯣꯡꯉꯀꯥꯟꯗ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯉꯁꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯦꯀꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯌꯦꯡꯉꯣ ꯃꯔꯥꯁꯦ ꯀꯌꯥꯝ ꯐꯖꯅ ꯆꯠꯂꯒꯦꯗꯣ ꯃꯔꯥꯁꯦ ꯌꯥꯝ ꯐꯖꯅ ꯆꯠꯂꯗ꯭ꯔꯥ ꯁꯤ ꯃꯔꯥꯁꯦ ꯐꯖꯅ ꯆꯠꯂꯦꯗꯣ ꯊꯥꯕ ꯌꯥꯔꯅꯤ ꯅꯨꯃꯤꯠ 5ꯅꯤꯗ ꯑꯉꯧꯕꯁꯦ ꯁꯤꯗꯩꯁꯦ ꯆꯣꯡꯊꯣꯛꯏꯁꯦ ꯁꯤ ꯃꯔꯥꯅꯤꯗꯣ ꯁꯤꯗꯩꯁꯦ ꯑꯗꯨ ꯄꯥꯝꯕꯤꯗꯒꯤ ꯃꯔꯥ ꯌꯥꯎꯅ ꯐꯨꯛꯑꯒ ꯊꯥꯕꯁꯦ ꯅꯨꯡꯁꯤꯗꯥꯛꯁꯦ ꯌꯥꯝ ꯍꯤꯡꯒꯟꯗꯦꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯇꯣꯟ ꯊꯦꯛꯑꯒ ꯃꯅꯥ ꯈꯔ ꯂꯧꯊꯣꯛꯑꯒ ꯑꯩꯅ ꯎꯠꯆꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯁꯤꯡꯗ ꯅꯨꯃꯤꯠ 5ꯅꯤ ꯐꯖꯅ ꯇꯤꯡꯁꯤꯜꯂꯒ ꯊꯥꯕꯁꯦ ꯐꯖꯅ ꯌꯥꯕꯅꯦ ꯃꯌꯥꯝ ꯊꯥꯕꯤꯌꯨ ꯅꯨꯡꯁꯤꯗꯥꯛ ꯑꯩꯁꯨ ꯊꯥꯖꯤꯜꯂꯅꯤ ꯁꯤꯁꯦ ꯑꯩꯒꯤ ꯍꯥꯟꯅꯒꯤꯁꯨ ꯍꯧꯕꯕꯨꯗꯤ ꯂꯩ ꯑꯗꯨ ꯈꯔ ꯌꯥꯝ ꯊꯥꯒꯦ ꯇꯧꯕꯅꯤ ꯀꯥꯂꯦꯟ ꯂꯥꯛꯑꯗꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯌꯥꯝ ꯍꯥꯎꯋꯤ ꯆꯠꯅꯤꯒꯨꯝꯕꯒꯁꯨ ꯁꯦꯝꯕ ꯑꯗꯒꯤ ꯍꯩꯅꯧ ꯃꯦꯠꯄꯗ ꯍꯥꯞꯄ ꯈꯣꯠꯄ ꯁꯤꯅ ꯃꯅꯝ ꯈꯔꯗꯤ ꯋꯥꯠꯂꯤꯀꯣ ꯃꯩꯇꯩꯒꯤ ꯑꯗꯨꯃꯥꯏꯅꯗꯤ ꯁꯤꯅ ꯃꯅꯥꯁꯦ ꯁꯥꯡꯉꯤꯁꯦ ꯑꯗꯨꯏꯁꯨ ꯑꯩꯈꯣꯏꯗꯤ ꯑꯔꯩꯕꯅ ꯑꯗꯨꯝ ꯇꯧ ꯇꯥꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯛ ꯌꯨ